ꯊꯣꯏꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯩꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯠꯅꯕ ꯀꯟꯕꯤꯅꯤꯅ ꯅꯣꯡꯃꯒꯤ ꯑꯣꯐꯤꯁ ꯆꯠꯂꯨꯔꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤ ꯃꯇꯝ ꯑꯃ ꯃꯁꯥꯅ ꯁꯦꯝꯗꯣꯛꯆꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯕ ꯑꯗꯨꯅ ꯀꯟꯃꯟꯕꯅ ꯏꯕ ꯄꯥꯕꯁꯨ ꯐꯖꯅ ꯉꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕ ꯊꯣꯏꯍꯦꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯄꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯨꯝꯅ ꯆꯨꯝꯅ ꯄꯥꯔꯛꯄꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕ ꯍꯔꯥꯎꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕꯣ? ꯍꯀꯥꯝꯀ ꯆꯜꯂꯤꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯁꯤꯔꯣ? ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ, ꯅꯪꯁꯨ ꯇꯨꯝꯅꯤꯡꯂꯕ ꯃꯥꯜꯂꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯂꯣꯏꯁꯤꯜꯂꯁꯦ꯫ ꯋꯥꯔꯦ ꯉꯁꯤꯗꯤ ꯕꯣꯜ ꯁꯥꯟꯅꯔꯨꯗꯅ ꯇꯨꯝꯅꯤꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯇꯩꯃ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯁꯨ ꯏꯇꯩꯃ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯌꯨꯀꯣ, ꯏꯕꯤ ꯑꯗꯨꯝ ꯁꯥꯟꯅꯧꯕ꯫ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯑꯗꯨꯝ ꯇꯣꯛꯀꯅꯣꯕꯀꯣ ꯏꯇꯩꯃ, ꯑꯩ ꯆꯠꯂꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯊꯣꯏꯍꯦꯟꯕꯅ ꯇꯨꯏꯁꯟꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯄꯥꯗꯨꯅ ꯂꯩꯔꯛꯄꯅ ꯄꯨꯡ 12ꯒꯤ ꯃꯇꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎ ꯊꯣꯏꯕꯤꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯥꯔꯤ꯫ ꯍꯣꯠꯅꯕ ꯀꯟꯕꯤ, ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗꯅ ꯂꯦꯝꯅ ꯇꯣꯛꯇꯕ ꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯝꯃꯤ꯫ We know that both plants and animals are living things. Both have some common features, but they also differ in many ways. Movement. Plants are fixed to the ꯄꯨꯡ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯋꯥꯔꯛꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯅꯪ ꯁꯥꯔꯅ ꯑꯃꯨꯛꯇ ꯆꯪꯂꯛꯑꯣ ꯍꯥꯏꯔꯛꯄꯅꯤꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯁꯥꯔ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ? ꯀꯧꯋꯦ꯫ ꯐꯝꯃꯣ ꯐꯝꯃꯣ, ꯁꯣꯐꯥꯗꯨꯗ ꯐꯝꯃꯣ꯫ ꯌꯥꯔꯅꯤꯗ ꯁꯥꯔ, ꯑꯩ ꯁꯨꯝ ꯂꯦꯞꯄꯒꯦ꯫ ꯐꯝꯃꯣ, ꯅꯨꯡꯉꯥꯏꯇꯦ ꯂꯦꯞꯄꯒ ꯁꯨꯝ ꯂꯩꯔ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ? ꯐꯝꯃꯨꯁꯦ, ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯩꯅ ꯁꯤꯗ ꯉꯥꯛꯇ ꯆꯪꯉꯛꯑꯣꯅ ꯀꯧꯔꯤꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯅꯪ ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯁꯤꯕꯨ? ꯅꯪ ꯄꯥꯕ ꯈꯣꯠꯄ ꯏꯕ ꯐꯖꯅ ꯉꯝꯂꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯔꯦ? ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡ ꯑꯃꯅꯁꯨ ꯇꯥꯛꯑꯦ ꯍꯥꯏꯒꯨꯝ ꯇꯥꯏ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯍꯣꯏ ꯁꯥꯔ, ꯑꯉꯥꯡꯗꯨꯅ ꯇꯥꯛꯄꯤꯗꯅ ꯏꯕ ꯄꯥꯕꯗꯤ ꯐꯖꯅ ꯉꯝꯃꯦ ꯁꯥꯔ꯫ ꯒꯨꯗ! ꯄꯦꯜꯂꯤꯍꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯥꯕꯗ꯫ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯅꯪ꯫ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ, ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯃꯦꯇ꯭ꯔꯤꯛꯁꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ 12ꯁꯤꯇꯪꯀꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦꯕ꯫ ꯍꯣꯏ ꯁꯥꯔ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯠꯅꯒꯗꯕꯅꯤ, ꯅꯪꯗꯤ ꯉꯝꯁꯨ ꯉꯝꯈꯤꯅꯤꯅꯦ, ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯦꯕ꯫ ꯑꯩꯅ ꯊꯥꯒꯠꯂꯤ ꯅꯪꯕꯨ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯁꯤꯁꯤꯡꯁꯦ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯑꯩꯅ ꯑꯁꯨꯛꯌꯥꯝ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯏꯇꯣꯝꯇ ꯏꯀꯥꯏꯖꯔꯤ꯫ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯂꯨꯛꯊꯗꯨꯅ ꯑꯗꯨꯝ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯀꯔꯝꯅ ꯑꯩꯅ ꯐꯣꯡꯗꯣꯛꯁꯤꯒꯦ ꯃꯉꯣꯟꯗ? ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯣ, ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤꯗꯣ꯫ ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯐꯣꯟ ꯄꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤꯅꯤꯁꯨ ꯃꯥꯗꯤ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤꯗꯣ꯫ ꯎꯄꯥꯏꯗꯤ ꯂꯩꯇꯦ, ꯀꯔꯝ ꯇꯧꯅꯤ? ꯈꯪꯍꯧꯗꯅ ꯃꯤꯇꯤꯡ ꯑꯃ ꯁꯤꯟꯖꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯗꯤ ꯃꯤꯇꯤꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯗꯤ ꯊꯣꯏꯕꯤꯅ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤ꯫ ꯉꯥꯏꯔꯤꯕ ꯑꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯑꯁꯣꯝꯗ ꯃꯤꯇꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯃꯤꯇꯤꯡꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯄꯥꯕꯨꯡꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ? ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯄꯥꯕꯨꯡꯁꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯍꯦꯜꯂꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ꯫ ꯑꯥꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯦ, ꯁꯤꯗ ꯒꯥꯔꯤ ꯑꯣꯏꯅ ꯂꯥꯛꯄ ꯉꯥꯏꯔꯒ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯒꯦ꯫ ꯊꯑꯣꯏꯅ ꯉꯥꯏꯔꯗꯤ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯇꯧꯔꯤꯁꯤ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯈꯠꯂꯛꯏꯁꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯇꯦ, ꯒꯥꯔꯤꯁꯨ ꯑꯝꯇ ꯂꯥꯛꯇꯦ꯫ ꯑꯩꯕꯨ ꯁꯨꯝ ꯐꯔꯛ ꯇꯥꯔ ꯂꯩꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯨ?
ito ꯑꯁꯤꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯅꯨꯄꯤ ꯑꯃ ꯐꯝꯃꯤꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯤꯈꯤꯕ ꯖꯣꯏꯒꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎ ꯑꯁꯤꯗꯤ ꯃꯥꯜꯂꯤꯗ. ꯃꯥꯅꯤꯗ ꯏꯇꯥꯎ. ꯖꯣꯏꯒꯤ ꯅꯨꯄꯤꯅꯤ ꯏꯇꯥꯎ. ꯏꯇꯥꯎ ꯑꯩ ꯊꯕꯛ ꯇꯧꯒꯦ. ꯅꯪ ꯁꯤꯗ ꯉꯥꯛꯇ ꯂꯩꯔꯝꯃꯨ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯁꯣꯝꯁꯦ ꯖꯣꯏꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯑꯥꯎ ꯃꯥꯅꯦ. ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ. ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩꯕ. ꯑꯗꯣ ꯉꯁꯤ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯍꯧꯔꯒꯦ. ꯅꯪꯅ ꯋꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩ. ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯈꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯔꯁꯤ. ꯅꯨꯄꯤꯅꯦꯅꯅꯦ ꯎꯁꯤꯠꯇꯕ ꯇꯧꯕꯤꯅꯨ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ. ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯀꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯀꯥꯏꯗꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ. ꯌꯥꯔꯣꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ. ꯀꯩꯗꯧꯅꯤꯒꯦ? ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯑꯗꯨꯝ ꯈꯜꯂꯒ. ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯐꯥꯅ ꯐꯥꯎ ꯂꯩꯕꯁꯨ ꯅꯠꯇꯕ ꯀꯩ ꯀꯥꯟꯗꯒꯤ ꯑꯗꯨꯝ ꯈꯜꯂꯒ. ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯔꯣꯀꯣ? ꯑꯩꯅꯅꯦ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯇꯥꯅꯕ ꯂꯥꯎꯔꯛꯅꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ. ꯋꯥꯁꯦ ꯃꯌꯥꯝ ꯆꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ. ꯄꯦꯠ 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 ꯃꯦꯠꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯣꯏ ꯂꯥꯛꯑꯒ? ꯃꯣꯏꯁꯤꯗ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯩꯅ ꯍꯥꯏꯕ ꯌꯥꯎ. ꯅꯨꯡꯉꯥꯏꯅ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯎ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯊꯣꯏꯕꯤꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯂꯧꯕ ꯂꯥꯛꯑꯒ ꯍꯟꯈ꯭ꯔꯦꯖꯥꯠꯂꯥ? ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯩꯍꯧꯕ ꯎꯔꯛꯇ꯭ꯔꯦ. ꯈꯪꯗ꯭ꯔꯦꯅꯦ. ꯂꯧꯕ ꯂꯥꯛꯑꯝꯃꯅꯤꯗ ꯃꯣꯏ ꯃꯄꯥꯅ. ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯣꯏꯁꯤꯕꯣ? ꯁꯨꯝ ꯉꯝꯗꯗꯅ ꯂꯩꯗꯣꯔꯕ ꯈꯪꯗꯦ. ꯑꯁꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯅꯨꯄꯥ ꯑꯃꯒ ꯐꯝꯂꯤꯁꯤꯕꯨ ꯊꯣꯏꯕꯤ ꯃꯥꯟꯈ꯭ꯔꯦꯗ. ꯑꯝꯇ ꯈꯥꯝꯃꯒ ꯌꯦꯡꯒꯦ. ꯃꯥꯅꯤꯅꯦ ꯊꯣꯏꯕꯤꯅꯤꯅꯦ. ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ. ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯏꯆꯥꯎ ꯁꯥꯎꯕꯒꯨꯝ ꯇꯧꯋꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯩ ꯑꯝꯇ ꯀꯨꯝꯊꯔꯒ ꯍꯪꯒꯦ. ꯊꯣꯏꯕꯤ, ꯅꯣꯏ ꯄꯥꯕꯨꯡ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯣ? ꯍꯣꯏ ꯁꯥꯔ. ꯂꯧꯕ ꯂꯥꯛꯇ꯭ꯔꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ. ꯂꯥꯛꯃꯜꯂꯛꯇꯕꯗꯩ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤꯗ ꯒꯥꯔꯤ ꯑꯔꯥꯛꯄ ꯑꯃꯗ ꯇꯣꯡꯉꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯦ. ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕ ꯁꯥꯔ. ꯑꯁꯤꯅ ꯅꯨꯄꯥ ꯑꯇꯣꯝꯕꯔꯥ? ꯀꯌꯥ ꯁꯨꯕꯅꯣ? ꯃꯥꯅꯦ. ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ? ꯑꯁꯤ ꯍꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯃꯥꯅꯦ. ꯊꯣꯏꯕꯤ, ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ ꯃꯤꯔꯥ? ꯈꯪꯅꯗꯤꯌꯦ ꯁꯥꯔ. ꯀꯥꯏꯗꯩꯅꯣꯁꯨ ꯈꯪꯗꯦ. ꯑꯩꯗꯤ ꯁꯤꯗ ꯒꯥꯔꯤ ꯉꯥꯏꯔꯤꯀꯥꯟꯗ ꯂꯥꯛꯑꯒ ꯇꯧꯔꯝꯃꯤꯁꯤꯅꯤ. ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯁꯥꯔ. ꯑꯣ ꯏꯕꯨꯡꯉꯣ ꯍꯦꯔꯣ, ꯂꯦꯡꯕꯤꯔꯣ ꯌꯥꯔꯦꯅꯦ. ꯁꯤꯗ ꯑꯃꯨꯛ ꯈꯨꯠ ꯊꯤꯟꯖꯟꯕꯤꯔꯛꯑꯅꯨꯅꯦ. ꯁꯒꯜꯗꯣ ꯇꯦꯛꯀꯦꯅ ꯍꯧꯔꯤꯕ꯭ꯔꯣ? ꯆꯠꯂꯣ ꯌꯥꯔꯦ. ꯆꯠꯈ꯭ꯔꯣ ꯌꯥꯔꯦ. ꯁꯤꯗ ꯑꯐꯥꯎꯕ ꯁꯥꯗꯅ ꯑꯔꯦꯝꯕꯗ ꯇꯦꯛꯀꯅꯤꯍꯦ. ꯆꯠꯂꯣ. ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯦ. ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯗ꯭ꯔꯦ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ. ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯕꯤꯌꯨ. ꯅꯀꯣꯛ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤꯗꯣ ꯈꯟꯅꯕꯅꯦ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯈꯟꯊꯔꯒ ꯇꯧꯕꯤꯌꯣ ꯊꯕꯛꯇꯣ. ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯌꯨꯝꯐꯥꯎ. ꯍꯣꯏ ꯁꯥꯔ. ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦꯅꯦ. ꯍꯦꯔꯣ ꯁꯥꯕ, ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯀꯔꯤ ꯊꯣꯡꯅꯩ? ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯣꯅꯦ. ꯆꯥꯎꯈꯠꯇꯕ ꯃꯆꯥꯁꯤꯗꯤ ꯅꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯅꯤꯅꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯇꯧꯔꯤꯁꯦ. ꯅꯟꯁꯦꯟꯁ. ꯁꯥꯔ, ꯃꯥꯟꯅꯔꯨꯔꯅꯣꯕ. ꯑꯩꯒꯤꯗꯃꯛꯇ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯃꯤ ꯈꯟꯅꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦꯕ. ꯆꯠꯂꯁꯤ ꯁꯥꯔ. ꯃꯥꯟꯅꯔꯨꯔꯅꯣꯕ. ꯍꯣꯏ ꯆꯠꯂꯁꯦ ꯊꯣꯏꯕꯤ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯡꯁꯤꯃꯟꯗꯕ, ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯕꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ. ꯑꯗꯨꯒꯤꯅꯤ. ꯆꯠꯂꯁꯦ. ꯍꯦꯔꯣ, ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠꯇꯨꯅ ꯌꯦꯡꯉꯨ ꯅꯪ. ꯁꯥꯔ, ꯂꯥꯛꯑꯣ ꯃꯥꯟꯅꯔꯨꯔꯅꯣ. ꯆꯠꯂꯁꯤꯕ. ꯍꯣꯏ ꯆꯠꯂꯁꯦ. ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯊꯦꯡꯅꯔꯕꯗꯤ ꯀꯨꯏꯅ ꯂꯩꯒꯅꯨ. ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯆꯠꯅꯕ ꯍꯣꯠꯅꯧ ꯀꯣ. ꯍꯣꯏ ꯁꯥꯔ. ꯑꯗꯣ ꯃꯇꯨꯡꯗ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯨꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ. ꯑꯩ ꯊꯤꯟꯕꯤꯒꯦ. ꯉꯁꯤ ꯅꯪ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ, ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯩ ꯊꯤꯟꯕꯤꯒꯦ ꯌꯨꯝꯐꯥꯎ ꯀꯣ. ꯑꯩꯕꯨ ꯃꯃꯥꯡꯗ ꯖꯣꯏ ꯂꯩꯔꯤꯉꯩꯗ ꯂꯥꯛꯂꯝꯂꯕꯅꯤ. ꯀꯨꯏꯔꯦꯗ. ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯅꯣꯏꯒꯤ
ꯊꯣꯡꯒꯥꯟꯗꯨꯕꯨ ꯀꯔꯣꯝꯗꯅꯣ? ꯁꯥꯔ, ꯁꯤꯒꯤ ꯒꯦꯠ ꯑꯁꯪꯕ ꯃꯆꯨ ꯄꯥꯟꯕꯁꯦ ꯑꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ. ꯉꯁꯤ ꯁꯥꯔꯒ ꯂꯥꯛꯂꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯈꯜꯂꯨꯕꯗ ꯇꯨꯕꯨ ꯆꯨꯡꯉꯤ ꯁꯥꯔ. ꯁꯥꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ. ꯃꯇꯨꯡꯗꯗꯤ ꯄꯪꯒꯅꯨꯀꯣ ꯊꯣꯏꯕꯤ. ꯂꯩꯊꯣꯛꯑꯒ ꯆꯠꯅꯕ ꯍꯣꯠꯅꯧ. ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯃꯇꯝ ꯑꯃꯅꯤ. ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯔꯕꯅꯤ. ꯏꯁꯥꯅ ꯈꯔ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯤ. ꯂꯩꯍꯧꯔꯣ. ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ. ꯍꯣꯏ, ꯂꯩꯍꯧꯔꯣ. ꯍꯌꯦꯡ ꯑꯣꯐꯤꯁꯇꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯥꯛꯎꯀꯣ. ꯆꯠꯂꯦ. ꯊꯣꯏꯕꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕ ꯌꯥꯔꯣꯏ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ. ꯎꯔꯤꯕ ꯑꯃ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤꯅꯤꯅꯦ. ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯆꯥ ꯊꯣꯏꯕꯤꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯊꯣꯏꯕꯤ! ꯏꯕꯦꯝꯃ! ꯅꯪꯕꯨ ꯍꯜꯂꯛꯑꯕꯔꯣ? ꯄꯥꯕꯨꯡ, ꯍꯜꯂꯛꯄꯇ ꯉꯥꯏꯔꯤꯌꯦ. ꯐꯤꯔꯣꯜ ꯐꯥꯎ ꯍꯣꯡꯗꯣꯛꯇ꯭ꯔꯤꯌꯦ. ꯄꯥꯕꯨꯡ ꯉꯁꯤ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯄꯥꯕꯨꯡ? ꯏꯄꯥꯗꯣ ꯃꯤꯇꯤꯡ ꯑꯃ ꯈꯨꯗꯛꯇ ꯁꯤꯜꯂꯛꯇꯅ ꯇꯧꯗꯕ ꯌꯥꯗꯦꯗꯅ ꯇꯧꯔꯦ. ꯑꯗꯨꯅ ꯏꯄꯥ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ. ꯐꯣꯟ ꯇꯧꯗꯨꯅ ꯏꯄꯥꯅ ꯍꯥꯏꯔꯛꯀꯗꯕꯁꯨ ꯅꯪꯗꯤ ꯐꯣꯟ パイデꯗꯣ. ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ. ꯑꯩꯁꯨ ꯌꯧꯔꯛꯄꯇ ꯉꯥꯏꯔꯤ. ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪꯒꯤ ꯑꯣꯐꯤꯁ ꯂꯣꯝꯗ ꯆꯠꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯅꯪꯕꯨ ꯀꯔꯝꯅ ꯂꯥꯛꯀꯦ? ꯂꯥꯏꯟꯗ ꯂꯥꯛꯄ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯀꯨꯏꯅ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯝꯃꯦ. ꯂꯥꯛꯃꯟꯗꯕꯗꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯒꯥꯔꯤ ꯂꯥꯛꯄ ꯑꯃꯨꯛ ꯉꯥꯏꯔꯦ. ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ. ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯍꯟꯕꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩ ꯒꯥꯔꯤ ꯉꯥꯏꯔꯝꯕꯗꯣ ꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯒꯦꯅ ꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯦ ꯄꯥꯕꯨꯡ. ꯐꯔꯦ. ꯏꯄꯥꯗꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯅꯪꯒꯤ ꯁꯥꯔꯗꯣ ꯌꯥꯝ ꯐꯕ ꯃꯤ ꯃꯥꯜꯂꯤ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯏꯄꯥꯅ ꯌꯦꯡꯕꯗ ꯈꯪꯉꯦꯕ. ꯆꯪꯂꯣ ꯅꯊꯧ ꯇꯧꯖꯔꯨ. ꯅꯪꯒꯤ ꯁꯥꯔꯗꯨꯕꯨꯗꯤ ꯃꯤꯔꯥꯏꯅꯨꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯊꯣꯏꯕꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯒꯤ ꯑꯐꯥꯎꯕꯤ ꯅꯨꯄꯤ, ꯁꯨꯅꯤꯡꯗꯕꯤ, ꯌꯥꯝꯅ ꯇꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ. ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ? ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯗꯤ. ꯈꯪꯗꯦ ꯑꯩ ꯆꯥꯛꯀ ꯑꯩꯅ ꯊꯣꯡꯗꯦ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩ. ꯏꯃꯥꯅ ꯊꯣꯡꯂꯝꯒꯅꯤ. ꯏꯃꯥꯗ ꯍꯪꯉꯨ ꯆꯣ. ꯑꯁ ꯂꯣꯏꯔꯦ ꯏꯕꯦꯝꯃ. ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯍꯪꯉꯒ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯗꯤ ꯄꯨꯛꯀ ꯈꯪꯊꯟ-ꯊꯜꯂꯦꯍꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ. ꯏꯆꯥ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯆꯠꯍꯜꯂꯨꯔꯤꯁꯤꯗꯤ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯅꯕ ꯑꯣꯏꯔꯝꯃꯦꯗꯅ. ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯛꯑꯦ. ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗꯕꯒ ꯇꯜꯂꯤꯕ ꯊꯕꯛ ꯑꯃꯇꯪ ꯍꯥꯏꯕꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯍꯛꯆꯥꯡ ꯉꯝꯗꯦ ꯇꯧ ꯂꯩ. ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦꯕ. ꯁꯤ ꯅꯨꯄꯤ ꯊꯤꯔꯛꯑꯦꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯄꯣꯠꯂꯨꯝ ꯍꯥꯞꯄꯅꯦꯕ. ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅꯦ ꯁꯤꯕꯣ? ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ. ꯊꯕꯛ ꯑꯝꯇ ꯇꯧ ꯍꯥꯏꯕꯒ ꯍꯩꯇꯦ. ꯑꯩꯗꯤ ꯇꯧꯔꯛꯇꯦ. ꯀꯣꯛ ꯆꯤꯛꯏ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯅ ꯁꯤꯟꯖꯕꯅꯤ ꯄꯨꯝꯅꯃꯛ. ꯏꯆꯥ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯇꯧꯍꯟꯕ, ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯂꯣꯏꯔꯦꯕ ꯑꯩ. ꯍꯅꯨꯔꯀꯥꯟꯁꯤꯗ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦꯕ ꯑꯩ ꯍꯧꯖꯤꯛ. ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ. ꯈꯔ ꯊꯨꯅ ꯂꯣꯏꯁꯜꯂꯣ. ꯏꯕꯨꯡꯉꯣ, ꯀꯦꯡꯉꯣꯏ ꯊꯣꯡꯉꯤ ꯏꯕꯨꯡꯉꯣ, ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏ. ꯌꯥꯝ ꯍꯥꯎꯕꯅꯤ, ꯆꯥꯎ. ꯏꯃꯥꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦꯅꯅꯦ ꯊꯣꯡꯉꯤꯕꯅꯤ. ꯑꯁ ꯏꯃꯥ, ꯀꯦꯡꯉꯣꯏꯕꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣꯗ? ꯆꯥꯕ ꯌꯥꯔꯣꯏ. ꯆꯥꯛꯅ ꯃꯔꯣꯟ ꯑꯃ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯄꯨꯛꯀ ꯈꯪꯊꯟ-ꯊꯜꯂꯦ ꯏꯃꯥꯒꯤ ꯏꯟꯁꯥꯡꯁꯤ ꯇꯥꯕꯗ. ꯊꯔꯣ ꯀꯩꯗꯧꯍꯧꯔꯤ? ꯆꯥꯛꯁꯦ ꯏꯃꯥꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ. ꯂꯣꯏꯁꯜꯂꯨ ꯂꯥꯛꯑꯣꯌꯨ. ꯏꯃꯥ ꯈ꯭ꯋꯥꯡ ꯑꯁꯤ ꯇꯦꯛꯀꯗꯧꯔꯦ. ꯏꯃꯥ, ꯊꯔꯣꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔ ꯀꯩꯅꯣ ꯐꯃꯨꯡꯗ ꯇꯨꯝꯍꯧꯏꯗ. ꯑꯗꯣ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ. ꯊꯔꯣ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯀꯣꯛ ꯆꯤꯛꯏ, ꯑꯩꯗꯤ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯔꯣ, ꯏꯃꯥꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯥꯏꯔꯛꯑꯦ. ꯑꯗꯣ ꯅꯪ ꯑꯝꯇ ꯂꯣꯏꯁꯜꯂꯣꯅ ꯍꯥꯏꯔꯛꯄꯅꯦ. ꯑꯝꯇ ꯂꯣꯏꯁꯜꯂꯣ ꯆꯠꯂꯣ. ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯏꯃꯥꯗꯣ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯍꯧꯕꯅꯤ. ꯆꯠꯂꯣ ꯁꯠ ꯑꯝꯇ ꯂꯣꯏꯁꯜꯂꯣ. ꯆꯥꯛ ꯂꯥꯝꯃꯦꯕ ꯑꯩ. ꯇꯥꯃꯣ, ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ. ꯉꯝꯃꯣꯏ ꯑꯩ ꯆꯥꯛ ꯂꯣꯏꯁꯟꯕ. ꯀꯣꯛꯁꯤꯅ ꯆꯤꯛꯇꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯦ. ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯤꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯕꯩ ꯋꯥꯅꯤ. ꯉꯝꯃꯣꯏ ꯑꯩ, ꯇꯥꯃꯣ. ꯆꯥꯔꯣꯏ ꯆꯥꯛ ꯑꯝꯇ. ꯏꯃꯥ ꯐꯪꯉꯦ, ꯅꯪ ꯐꯪꯉꯦ. ꯆꯥꯔꯣꯏ ꯆꯥꯛ ꯑꯝꯇ. ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ. ꯑꯩ ꯆꯠꯂꯦ.
yu ꯑꯣꯏꯅ ꯇꯥꯠ ꯇꯥꯅ ꯊꯧꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯊꯣꯏꯕꯤꯅ ꯉꯁꯤ ꯊꯕꯛ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯄꯨꯛꯅꯤꯡ ꯉꯔꯥꯡ ꯇꯧꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒ ꯇꯥꯆꯥꯎꯕ ꯑꯣ ꯇꯥꯆꯥꯎꯕ ꯑꯝꯇ ꯆꯪꯉꯛꯑꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯇꯥꯆꯥꯎꯕ ꯊꯣꯏꯕꯤ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤꯌꯦ ꯃꯥꯗꯤ ꯁꯥꯔ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯁꯥꯔ ꯐꯔꯦ ꯇꯥꯆꯥꯎꯕ ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯇꯥꯆꯥꯎꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯔꯨꯔꯣ ꯊꯣꯏꯕꯤꯅ ꯂꯥꯛꯇꯕꯁꯦ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯩꯗꯧꯕ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯒꯦ